ꯐꯣꯛꯇꯦꯜ ꯃꯅꯤꯄꯨꯔꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯍꯥꯛꯅ ꯀꯣꯛꯅꯨꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯗ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯃꯆꯥ, ꯄꯥꯎꯔꯧꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯄꯨꯖꯔꯛꯀꯦ ꯑꯃꯗꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ, ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯁꯦꯌꯔ ꯇꯧꯕꯁꯨ ꯀꯥꯎꯕꯤꯗꯅꯕ ꯍꯥꯏꯖꯔꯤ꯫ ꯉꯁꯤ ꯄꯨꯖꯔꯛꯂꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯅꯤꯡꯊꯧꯒꯤ ꯆꯩꯔꯥꯛ꯫ ꯑꯉꯥꯡꯁꯥ, ꯏꯕꯦꯅ ꯉꯁꯤ ꯃꯉꯥꯅꯤ ꯆꯟꯕ ꯅꯨꯃꯤꯠꯇ ꯂꯤꯒꯗꯧꯔꯤꯕꯁꯤ ꯅꯤꯡꯊꯧꯒꯤ ꯆꯩꯔꯥꯛ ꯍꯥꯏꯕ ꯋꯥꯔꯤꯁꯤꯅꯤ꯫ ꯃꯨꯟꯅ ꯇꯥꯔꯣ꯫ ꯏꯍꯦ, ꯅꯈꯣꯏ ꯃꯌꯥꯝ ꯃꯔꯛꯇ ꯏꯕꯦꯝꯆꯧꯕꯤꯗꯤ ꯌꯥꯎꯗ꯭ꯔꯤ, ꯀꯩꯗꯧꯔꯕꯒꯦ? ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯉꯁꯤ ꯂꯥꯛꯇ꯭ꯔꯤꯕꯁꯦ ꯊꯣꯏꯕꯤ? ꯏꯕꯦꯝꯆꯧꯕꯤꯗꯣ ꯃꯈꯣꯡ ꯍꯥꯝꯗꯩ ꯍꯥꯏꯕꯅꯤ, ꯑꯗꯨꯅ ꯑꯣꯏꯔꯝꯂꯅꯤ꯫ ꯍꯣꯏꯅꯦ, ꯀꯥꯂꯦꯟ ꯆꯪꯉꯛꯄꯁꯦ ꯆꯦꯛꯁꯤꯟꯒꯗꯕꯅꯤ꯫ ꯍꯩꯅꯧ ꯃꯆꯥ, ꯍꯩꯈꯥ, ꯊꯕꯤ ꯀꯥ ꯍꯦꯟꯅ ꯆꯥꯔꯣꯏꯗꯕꯅꯤ꯫ ꯑꯗꯨꯒ ꯑꯃꯁꯨ ꯏꯁꯨꯁꯥ, ꯁꯥꯔꯕꯅꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯃꯇꯝ ꯌꯦꯡꯗꯅ ꯄꯨꯈ꯭ꯔꯤꯗ ꯇꯨꯔꯦꯜꯗ ꯂꯨꯞꯇꯨꯅ ꯁꯥꯟꯅꯔꯣꯏꯗꯕꯅꯤꯀꯣ꯫ ꯏꯕꯦꯝꯆꯧꯕꯤꯗꯣ ꯐꯔꯕ ꯀꯥꯟꯗ ꯑꯃꯨꯛ ꯂꯥꯛꯎ ꯍꯥꯏꯌꯨꯀꯣ꯫ ꯋꯥꯔꯤ ꯍꯧꯔꯒꯦ, ꯇꯥꯔꯣ ꯇꯥꯔꯣ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯌꯥꯝꯅ ꯀꯟꯊꯧꯕ, ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯕ, ꯃꯁꯛ ꯃꯇꯧꯁꯨ ꯐꯖꯕ ꯅꯤꯡꯊꯧ ꯑꯃ ꯃꯍꯥꯔꯥꯅꯤꯒ ꯂꯣꯏꯅꯅ ꯂꯩꯄꯥꯛ ꯑꯃꯗ ꯄꯥꯜꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯈꯣꯡꯃꯤ ꯂꯥꯟꯃꯤ, ꯄꯨꯡ ꯏꯁꯩ ꯇꯧꯕ, ꯂꯧꯎ ꯁꯤꯡꯎꯕ ꯑꯃꯠꯇ ꯋꯥꯠꯇꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯕ, ꯁꯨꯕ ꯅꯣꯝꯕ ꯀꯟꯕ ꯂꯩꯄꯥꯛ ꯃꯤꯌꯥꯝꯒꯤ ꯅꯤꯡꯊꯧ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯀꯩꯔꯨꯡꯕ, ꯂꯟ ꯊꯨꯝ ꯄꯨꯡꯀꯩ ꯄꯥꯅꯕ, ꯁꯤꯡꯒꯩ ꯄꯥꯅꯕ, ꯂꯨꯛ ꯁꯦꯕ ꯀꯌꯥꯁꯨ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯁꯤꯅ ꯁꯨꯕ ꯅꯣꯝꯕ ꯀꯟꯕꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯑꯣꯏꯅ ꯍꯦꯟꯅ ꯀꯟꯅ ꯊꯕꯛ ꯁꯨꯕ, ꯄꯣꯠ ꯆꯩ ꯄꯨꯊꯣꯛ ꯄꯨꯁꯤꯟꯗ ꯆꯍꯤ ꯆꯍꯤꯒꯤ ꯃꯅꯥ ꯃꯊꯨꯝ ꯄꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯁꯤꯅ ꯄꯥꯟꯕ ꯂꯩꯄꯥꯛ ꯑꯁꯤꯗ ꯊꯕꯛ ꯁꯨꯗꯕ ꯃꯤꯗꯤ ꯂꯩꯍꯜꯂꯝꯗꯦ, ꯂꯩꯄꯥꯛ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯂꯝꯃꯤ꯫ ꯑꯁꯤꯒꯨꯝꯕ ꯑꯀꯟꯕ ꯆꯩꯔꯥꯛ ꯀꯤꯕꯗꯒꯤ ꯃꯤ ꯄꯨꯝꯅꯃꯛ ꯃꯥꯅ ꯃꯥꯅ ꯍꯩꯖꯕ ꯁꯤꯟꯐꯝꯗ ꯄꯨꯛꯅꯤꯡ ꯆꯪꯅ ꯃꯊꯧ ꯇꯧꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯤꯌꯥꯝ ꯄ꯭ꯔꯖꯥꯁꯤꯡꯅ ꯁꯨꯖ ꯅꯣꯝꯖꯔꯨꯕꯗꯨꯒꯤ ꯐꯪꯂꯛꯄ ꯁꯦꯟꯁꯤꯡ, ꯃꯅꯥ ꯃꯁꯤꯡ, ꯃꯍꯩ ꯃꯔꯣꯡ ꯄꯨꯝꯅꯃꯛꯁꯨ ꯅꯤꯡꯊꯧꯅ ꯌꯥꯝꯅ ꯄꯤꯛꯄ ꯃꯑꯣꯡꯗ ꯈꯣꯝꯒꯠꯄꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯁꯤꯡꯅꯁꯨ ꯋꯥꯠꯇ ꯄꯥꯗꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯃꯇꯝꯗ ꯄꯥꯟꯖꯔꯝꯃꯤ꯫ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯅꯤꯡꯊꯧꯒꯤ ꯃꯤꯌꯥꯝꯅ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧ ꯂꯩꯄꯥꯛ ꯑꯁꯤ ꯀꯂꯛꯅꯗꯕ ꯌꯥꯎꯗꯦ꯫ ꯂꯩꯄꯥꯛ ꯑꯁꯤ ꯑꯋꯥꯠꯄ ꯍꯥꯏꯕꯗꯨ ꯌꯥꯎꯗꯕꯅ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯇꯞꯅ ꯄꯥꯜꯂꯝꯃꯤ꯫ ꯃꯤ ꯄꯨꯝꯅꯃꯛ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯊꯕꯛ ꯁꯨꯕ ꯍꯧꯕꯗꯨꯅ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤ ꯐꯥꯎꯕ ꯊꯕꯛ ꯁꯨ ꯅꯣꯝꯖꯔꯝꯃꯤ꯫ ꯃꯗꯨ ꯄꯨꯝꯅꯃꯛ ꯎꯔꯒ ꯇꯥꯖꯔꯒ ꯅꯤꯡꯊꯧ ꯃꯄꯨꯛꯅꯤꯡ ꯆꯥꯎꯊꯣꯛꯅ ꯄꯦꯟꯖꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯋꯥꯈꯜ ꯑꯃꯗ ꯂꯨꯞꯇꯨꯅ ꯌꯥꯝꯅ ꯅꯨꯡꯕꯪꯅꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯔꯨꯕꯗ ꯃꯥꯒꯤ ꯂꯩꯃ ꯏꯕꯦꯝꯃꯅ ꯆꯪꯁꯤꯜꯂꯛꯇꯨꯅ, "ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯀꯔꯤ ꯑꯋꯥꯠꯄ ꯄꯦꯟꯗꯕ ꯀꯔꯤ ꯌꯥꯎꯕꯤꯔꯕꯒꯦ? ꯑꯗꯨ ꯃꯥꯏꯊꯣꯡ ꯂꯪꯁꯤꯟꯕꯤꯕꯕꯨ?" ꯍꯥꯏꯅ ꯍꯪꯒꯠꯆꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯂꯩꯃ ꯏꯕꯦꯝꯃꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯕꯦꯝꯃ, ꯌꯦꯡꯉꯨ, ꯑꯩꯅ ꯄꯥꯜꯂꯤꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯌꯥꯝꯁꯤꯡꯁꯦ ꯍꯣꯠꯅꯕ ꯀꯌꯥꯗ ꯀꯟꯕ! ꯃꯈꯣꯏꯅ ꯍꯣꯠꯅꯖꯕꯅ ꯈꯨꯟ ꯈꯨꯗꯤꯡꯃꯛ ꯏꯅꯥꯛ ꯈꯨꯟꯕ ꯉꯥꯛꯇ ꯑꯣꯏꯁꯤꯜꯂꯛꯂꯤ, ꯂꯩꯇ ꯂꯥꯏꯔ ꯏꯌꯥꯎ ꯌꯥꯎꯁꯤꯜꯂꯛꯇ꯭ꯔꯤ꯫ ꯈꯨꯟꯁꯤꯡꯒꯤ ꯃꯔꯛꯇꯁꯨ ꯑꯩꯒꯤ ꯂꯟ ꯊꯨꯝ ꯆꯞ ꯃꯥꯟꯅꯅ ꯄꯥꯏꯒꯗꯕ ꯀꯌꯥꯁꯨ ꯌꯥꯎꯔꯤ꯫ ꯃꯈꯣꯏꯅ ꯁꯨ ꯅꯣꯝꯕ ꯀꯟꯕꯅꯤꯅ ꯏꯅꯥꯛ ꯈꯨꯟꯕꯁꯨ ꯍꯦꯟꯒꯠꯂꯛꯂꯒꯅꯤ꯫ ꯅꯤꯡꯊꯧ ꯑꯩꯉꯣꯟꯗꯒꯤ ꯂꯟ ꯊꯨꯝ ꯂꯩꯕ ꯍꯦꯜꯂꯛꯂꯕꯗꯤ ꯃꯅꯥꯏ ꯃꯁꯦꯜ ꯃꯤꯌꯣꯛ ꯃꯤꯆꯪ ꯌꯥꯝꯈꯠꯂꯛꯇꯨꯅ ꯅꯤꯡꯊꯧ ꯑꯩꯉꯣꯟꯗ ꯐꯥꯎꯕ ꯏꯀꯥꯏ ꯈꯨꯝꯅꯕ ꯋꯥꯠꯂꯛꯇꯨꯅ ꯃꯃꯩ ꯊꯪꯅ ꯑꯩꯒꯤ ꯅꯤꯡꯊꯧ ꯈꯨꯕꯝ ꯐꯥꯎꯕ ꯃꯈꯣꯏꯒꯤ ꯑꯣꯏꯈꯤꯒꯗ꯭ꯔꯥ? ꯆꯤꯡꯅꯗꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯤ꯫ ꯃꯕꯨꯡꯉꯣ ꯅꯤꯡꯊꯧꯒꯤ ꯋꯥ ꯇꯥꯔꯕꯗ ꯂꯩꯃꯅꯁꯨ ꯑꯆꯨꯝꯕ ꯑꯣꯏꯒꯅꯤ ꯏꯅꯤꯡꯊꯧ꯫ ꯂꯥꯛꯁꯤꯟꯕ ꯌꯥꯕ ꯋꯥꯈꯜ ꯈꯟꯊꯍꯧꯕ ꯐꯒꯗ꯭ꯔꯥ ꯅꯅꯥꯎꯅꯁꯨ ꯈꯟꯖꯔꯤ꯫
Madu tarabada ningthouna aina aigi miyamsingse laira handaba yadari hairami makhoina suba nomliba khudingmakki saruk tara thokpada tarukna ningthou aigi khomgatpa pukhatpa tare hairami asumna ningthou adugi apikpa wakhal amana lamjingkhri mathangi numitta ningthouna kairung hanba amadi ningthougi lankai pungkai puba laloi singloi makok sing kaukhattuna ningthougi sana yathang taklami ningthou ware sana yathangbu sagol pauzenba singna pauthang yaina laipak miyamda tahallami madudi miyam pumnamak jahi khudingi nakhoina puthokliba phau hawai jinghwai mana masing pumnamak tara thokpagi tarukti iningthougi sana khuyada katkadabani karigumba lamhen tu helabadi ningthougi CHEIRAK phangani iningthou sana yathangni asum khanghalami asum haibadagi miyam singsu makhoi gi pothok chathok sing ningthougi maphamda katnaba pukhatnarakki haujikti miyam singsu sujaba kanbata mangairi chaningnai thakningai leitadana awaba haibadu oirakli ningthouda phau cheng pumnamak leizarabasu miyam pumnamak awaba oirabanina lairaba leipak haibadu oiri amaromda ningthoudi nungai mankhibana miyam pumba wari haibadu kauri masagi pungkai langai yenglaga nungairi boida ningkhri maraksida ningthougi konungi manungda senza lothum saba mi singsu marang kairakli miyam praja pumnamakti chaba thakpa wabasu ningthoubu kibana jahigi kairungbana phau khongkatpada adumak khunja singna piri nomagi numit amadani kairung hanba sekhrobabu manai masen thaduna kauhallami kairung hanba laktuna ningthouda khurumli ningthou nanaibu kaubibabu kari takpigadaba ipu kairung hanba kumsigi phaudi amata karaktri kariginu haina hanglabada kairung hanba khumlaki iningthou miyam singbu yokpiriba ibungo kumsigi khunja singdagi khongkat kadaba phausing pumnamak nanai aigi kaida ayamba loina haijinkhri lemhauba ahenba sing adudi iningthougi mangalgidamak khunja singna loina yenthokchakri iningthou khunja singsu yamna harauje iningthoubu yamna thagatni hawi kari haiba kairung hanba iningthouna sauraduna hairi ningthou aigi kana lei kairung hanba marin chumdare mananganda tiki khupak pakpado mai thaduna angangba tiki tham matungda amu tawjaroi hairati phauba thamgadabani haiduna manai singda yathang pirami manai singna kairung hanba uphanduna mananganda mai ngaksang ngangna chaklaba tiki nipan thari manaina asakpa tiki muttanaba humai humi mai chaklaba maitan gumlaba nganglaba tiki aduna kairung hanbaki apakpa manangal aduda prek chaklami madu ubada manai awuba pumnamak umak anapikangna mamit uisinduna khangi kairung hanbagi manangalda chagliba tiki mapak adu ubada hairi ipuse onthoknasu manung kalida tawroi haiba wahai mana ngamdana hek haideda ngaminehe ipuse haibagi ningthouna manai ama kausillaga ipu kairung hanbagi mathaktagi tiki lauthoklaga inaksida puruu hairami tiki lauthokrabada ningthouna kairung hangbada hanglai karigino ipuna ningthou aigi phaubu konungda puraktana nangi kaida hapchinduna thamlibadi aduga amu arembana miyamda amu yenthoklibadi naron singo madu natrabadi nang angang ongani ningthou wa taraba kairung hanba khurumduna hangatchaki iningthou tabiyudo sana pukning tapthana nanai iningthougi phaubu kairung hanba aigi kaida haibagi maramdi atai aman natti
ꯏꯅꯤꯡꯊꯧꯒꯤ ꯂꯩꯄꯥꯛꯇ ꯂꯩꯔꯤꯕ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯑꯋꯥꯕ ꯑꯣꯏꯔꯤ꯫ ꯁꯨꯅ ꯆꯥꯕ ꯐꯪꯅꯗ꯭ꯔꯤ꯫ ꯑꯁꯨꯝꯕ ꯄꯨꯝꯕꯒꯤ ꯋꯥꯖꯃꯟ ꯃꯍꯩ ꯅꯤꯡꯊꯧꯒꯤ ꯑꯣꯏꯔꯤ꯫ ꯏꯅꯤꯡꯊꯧꯅ ꯆꯥꯗꯨꯅ ꯂꯩꯔꯤ꯫ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯂꯪꯀꯩ ꯄꯨꯡꯀꯩ ꯐꯧꯒꯩ ꯊꯟꯅ ꯅꯨꯡꯉꯥꯏꯔꯤꯕꯗꯤ ꯏꯅꯤꯡꯊꯧ ꯀꯣꯅꯨꯡꯇꯅꯤ꯫ ꯄ꯭ꯔꯖꯥꯗꯤ ꯃꯤꯌꯥꯝꯁꯤꯡꯗꯤ ꯋꯥꯕꯅ ꯉꯝꯈꯩ ꯂꯩꯇꯔꯤ꯫ ꯂꯥꯏꯔꯕ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯅ ꯅꯨꯡꯉꯥꯏꯔꯒ ꯃꯆꯥꯁꯤꯡꯅ ꯋꯥꯅ ꯂꯩꯍꯟꯕ ꯍꯥꯏꯕꯁꯦ ꯂꯩꯄꯥꯛ ꯅꯤꯡꯊꯧꯒꯤ ꯊꯧꯑꯣꯡ ꯅꯠꯇ ꯃꯍꯜꯂꯤ ꯍꯥꯏꯗꯨꯅ ꯅꯅꯥꯏ ꯑꯗꯨ ꯂꯥꯡꯖꯈ꯭ꯔꯦ꯫ ꯏꯅꯤꯡꯊꯧꯒꯤ ꯐꯧꯕꯨ ꯑꯩꯒꯤ ꯀꯩꯗ ꯍꯥꯞꯂꯤꯕꯁꯦ ꯀꯩꯔꯨꯡꯍꯟꯕ ꯑꯩꯒꯤ ꯐꯧꯕꯗ ꯐꯧ ꯃꯔꯨ ꯑꯃ ꯆꯥꯖꯗ꯭ꯔꯤ꯫ ꯂꯩꯄꯥꯛ ꯑꯋꯥ ꯑꯅꯥ ꯇꯥꯔꯕꯁꯤꯡꯗ ꯄꯤꯅꯅꯕ ꯑꯗꯨ ꯊꯝꯖꯤꯟꯖꯕꯅꯤ꯫ ꯂꯥꯜꯂꯕꯗ ꯉꯥꯛꯄꯤꯌꯨ, ꯌꯣꯡꯂꯕꯗ ꯀꯟꯕꯤꯌꯨ꯫ ꯅꯅꯥꯏ ꯑꯩꯍꯥꯛꯅ ꯉꯁꯤꯃꯛ ꯑꯩꯒꯤ ꯀꯩꯗꯒꯤ ꯄꯦꯛꯊꯣꯛꯇꯨꯅ ꯏꯅꯤꯡꯊꯧꯒꯤ ꯀꯩꯗ ꯍꯥꯞꯆꯤꯟꯖꯔꯒꯦ꯫ ꯑꯗꯨꯒ ꯅꯅꯥꯏ ꯑꯩꯍꯥꯛ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯪꯒꯠꯆꯒꯦ꯫ ꯀꯩꯔꯨꯡꯍꯟꯕ ꯑꯩꯍꯥꯛ ꯑꯁꯤ ꯂꯩꯄꯥꯛ ꯑꯁꯤ ꯊꯥꯗꯣꯛꯆꯗꯨꯅ ꯑꯇꯣꯞꯄ ꯂꯩꯄꯥꯛ ꯑꯋꯥ ꯂꯩꯕꯥꯛꯇ ꯆꯠꯆꯈ꯭ꯔꯒꯦ ꯍꯥꯏꯅ ꯑꯣꯛ ꯈꯣꯡꯅ ꯀꯞꯂꯛꯂꯤ꯫ ꯅꯤꯡꯊꯧꯅ ꯈꯟꯕ ꯌꯥꯕ ꯃꯈꯩ ꯈꯜꯂꯒ ꯆꯨꯝꯃꯤꯅꯦ ꯏꯄꯨꯅ ꯍꯥꯏꯕ꯫ ꯅꯤꯡꯊꯧ ꯑꯩꯅ ꯄꯨꯛ ꯊꯟꯅ ꯆꯥꯔꯒ ꯃꯤꯌꯥꯝꯅ ꯆꯔꯥ ꯍꯦꯜꯂꯕꯗꯤ ꯑꯩꯒꯤ ꯆꯥꯅꯤꯡ ꯆꯥꯐꯝ ꯑꯣꯏꯕ ꯅꯠꯇꯦ꯫ ꯅꯤꯡꯊꯧ ꯑꯩꯅ ꯉꯁꯤꯗꯒꯤ ꯃꯤꯌꯥꯝꯗ ꯈꯣꯝꯒꯠꯄ 10 ꯊꯣꯛꯄꯒꯤ 9 ꯂꯧꯔꯕꯁꯦ ꯁꯔꯨꯛ 3ꯗꯃꯛ ꯂꯧꯈꯠꯂꯒꯅꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧ ꯑꯩꯒꯤ ꯀꯩꯗ ꯄꯨꯀꯩꯗ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛ ꯌꯨꯝꯀꯣꯛ ꯊꯤꯗꯨꯅ ꯀꯧꯈꯠꯇꯨꯅ ꯑꯃꯠꯇ ꯆꯤꯠꯊꯗꯅ ꯀꯨꯝꯁꯤꯒꯤ ꯑꯩꯒꯤ ꯄ꯭ꯔꯖꯥꯒꯤ ꯋꯥꯠꯇꯅꯕ ꯏꯄꯨꯅ ꯁꯤꯟ ꯂꯥꯡꯗꯨꯅ ꯌꯦꯟꯊꯣꯛꯄꯤꯔꯨ꯫ ꯏꯄꯨꯁꯨ ꯅꯤꯡꯊꯧ ꯑꯩꯕꯨ ꯋꯥꯔꯧꯗꯨꯅ ꯆꯠꯀꯦ ꯈꯟꯕꯤꯔꯒꯅꯨ꯫ ꯅꯤꯡꯊꯧ ꯑꯩꯕꯨ ꯅꯨꯡꯁꯤꯕꯗꯒꯤ ꯆꯩꯔꯥꯛ ꯐꯪꯈꯤꯕ ꯅꯤꯡꯊꯧ ꯑꯩꯅ ꯃꯤꯌꯥꯝ ꯅꯨꯡꯁꯤꯕꯕꯨꯗꯤ ꯏꯄꯨꯅ ꯈꯔ ꯈꯖꯤꯛ ꯍꯦꯟꯅ ꯊꯣꯛꯈ꯭ꯔꯕꯣꯏ꯫ ꯉꯁꯤꯗꯒꯤꯗꯤ ꯅꯤꯡꯊꯧꯒꯤ ꯆꯩꯔꯥꯛ ꯐꯪꯂꯕ ꯏꯄꯨꯕꯨ ꯃꯐꯝ ꯊꯣꯡ ꯀꯥꯖꯅ ꯀꯩꯔꯨꯡꯍꯟꯕ ꯀꯩ ꯄꯥꯟꯅꯕꯒꯤ ꯃꯊꯛꯇ ꯅꯤꯡꯊꯧ ꯑꯩꯒꯤ ꯄꯨꯀꯩ ꯂꯪꯀꯩ ꯁꯦꯟꯅꯕꯤꯔꯅꯤ꯫ ꯏꯄꯨꯅ ꯅꯅꯤꯡ ꯇꯧꯖꯔꯣ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧꯅ ꯑꯄꯦꯟꯕ ꯐꯣꯡꯗꯣꯛꯇꯨꯅ ꯀꯩꯔꯨꯡꯍꯟꯕ ꯐꯝꯊꯣꯟ ꯐꯪꯖꯈꯤ꯫ ꯂꯩꯄꯥꯛ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯍꯥꯟꯅꯒꯨꯝ ꯅꯨꯡꯉꯥꯏꯕ ꯑꯃꯨꯛ ꯐꯪꯖꯈꯤ꯫ ꯂꯩꯄꯥꯛ ꯅꯤꯡꯊꯧꯁꯨ ꯃꯔꯥ ꯇꯞꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯏꯁꯨꯁꯥ ꯋꯥꯔꯤ ꯂꯣꯏꯔꯦ꯫ ꯐꯨꯡꯒꯥ ꯋꯥꯔꯤꯁꯤꯡꯕꯨ ꯅꯨꯡꯉꯥꯏꯕ꯭ꯔꯣꯅꯦ ꯏꯁꯨꯁꯥ? ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯨ ꯏꯕꯦꯟ꯫ ꯍꯌꯦꯡꯗꯤ ꯐꯖꯕ ꯑꯃꯁꯨ ꯂꯤꯕꯤꯌꯨ꯫ ꯏꯕꯦꯟ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯈ꯭ꯔꯒꯦ꯫ ꯃꯦꯝꯊꯣꯏ ꯅꯪꯗꯤ ꯂꯩꯍꯧꯔꯣꯅꯦ꯫ ꯍꯣꯏ ꯆꯠꯂꯣ ꯏꯁꯨꯁꯥ꯫ ꯃꯦꯝꯊꯣꯏꯗꯤ ꯏꯁꯨ ꯏꯕꯦꯟ ꯆꯥꯛ ꯆꯥꯍꯧꯔꯗꯕꯅꯤ꯫